Donor Minister amadi Governor na puna siya lawduna sports promote taunaba mipham pangthokre. Governor Jay Kumar Bala amasum Development of Northeastern Region Donor Minister Jayoti Raditya M Sandhya anina puna siya lawduna awanang poklamdam na sport promote taunabagi matangda video conferencing gi kuthangna mari suba high level task force meeting pangthokre. Ngasi pangthokiba high level task force meeting adu Mizoram gi sport minister Ministry of Youth Affairs and Sport ki Secretary, Manipur ki Chief Secretary loidana awang nangpok state singi makok thongbu officer sing donor amadi state sport department ki official sing saryaki mipham aduda donor minister Jayoti Raditya M Sindhya one sport one state ki wakalon propose tawduna awang nangpok state sing sana khona bigi lamda hena khumangyang sinana bu hona ningbigi wapam tamki sanaroi sing the quality coaching piba haithoi singthoi ba anghang sing thidokpa amadi grassroots level dagi competition sing tohon bigi tangai phadaba wafam thamki khungang gi thak tagi hauragi state ki thak phawba tournament sing ningthi na sinba amadi karamba state tana karamba discipline di hena mangjil thai haibana singba case study tawna basu union minister na thamki governor Ajay Kumar Bala na union donor minister gi wakhalona du yaning ba phungdokpa loina training piba talent development amasum local league ta ehen ba miyeng thamduna lamdam masung gi naha oiriba athlete sing gi marakta sangdam nahanduna national amadi international gi thakta saruk hena yaba ngamna ba hotna bigi tangai phadaba lei haina phungdoki Luchingba haibasidi kathokpa yaodrabadi Mapung phaba Luchingba oide karamsyam BJP Imphal West District amadi Langthabal Mandal ga punuk samnaduna hanagi India gi Prime Minister oiramba Atal Bihari Vajpayee laikhidaba sahi chama surukpagi sahi ama supna pangthokpagi manungsana Atal Kavi Sammelan amasum Atal Sammelan ama sajing Mairen Khong Community Hall da pangthokre tharam adura Langthabal Kendra gi MLA karamsyam BJP Manipur gi State ki Vice President and Nimbas General Secretary K Sharad Kumar BJP Imphal West District ki President PS Phoni Mitei Langthabal Mandal gi President L Bomeso District General Secretary Dinesh Khundrakpam amadi District Secretary Sunindro Laisram loinana BJP Karyakata sing saruk yaki heri thauram ga mari lainana MLA karam syam na hai laikhidraba hanagi Prime Minister Atal Bihari Vajpayee na lebak sigi damak masing thingamduna singthaningai oiba thabak kya tawrami madumona ngasi mahakpu Bharat ki miyamna ningsinglibani ngasi Narendra Modi na lebak sigi damak tholaklliba asibu Atal Bihari Vajpayee na matam amada tharamba pambi sing adugi maini masidagi aikoina tamba haibasi Luchingba haibasida kathokpa yaodrabadi Mapung phaba Luchingba oibiyati masigi mathakta khangba kanba sangi haiba para tamhawi asigumbu Luchingba kya Bharata pokpana ngasidi Bharat asi malemgi super power leiba lebak singi manungda mari manga suba janma ngamlibani hadi Congress ta tainebagi muhur constitution piribi ek sing sizinaduna mitop sing takthokho mega sandra Congress amadi atai political party sing tainebagi muhur constitution piribi ek amadi kanglon sing sizinaduna mitop sing takthokna pohotna gadabane haina Manipur Pradesh Congress Committee ki President Kaisa Mega Sandrana phongthokre Babupurada lebe MLA si ki residence ta pangthokpa pawgi mifam amada makna hai hauzuk paliba BJP asina lonia daba hiram khudingma Congress ta taineraga afaba lengak purakani haiba wakalon aranmani thadokpa phai Manipur illegal immigrant kya sangsilakliba si Congress na soirambani haina BJP ki Luchingba singna Congress ta maral sirakliba si lengak lon haitabadagi tainabani illegal immigrant ki matangna center amadi state ta paliba BJP lengangna topom thokpa thaba amata tawba leiti center da BJP ni sahi taraga manga amadi state ta sahi tara lengak pairaklabani sanglaba sahi sida illegal immigrants kayam yamna masak khangdoktuna halhan khiba leikrabagi haibaga loinana atopa party ta taisinbagi muhutta lairibi ek sing sizinaduna mitop sing takthokadabani nampu sapuda lengak paini haiba wakhalon asinadi Manipur tangdulai taba purakpa ngamlo haiki The All Manipur Student Union MSU-dagi thadorakpa press release ama miyamna thamjagi Imoinu iratpa numitna lakpada iramda masigi miyamda yepa pauzal pizari MSU Malemda khundariba tuwan kanglup prup singi manungda picture-abasu pikna ariba kanglup ama oiriba maitei lining satpa furuki senglaba numit imoinu iratpa numitna lakpada Manipur mahiloi singi apunba lup MSU na iramda masigi miyamda yepa pauzal pizari senglaba numit asi maitei lining satpa furuki thajanabida Sembiba mapuna malem laisem lakoda yaurakhibi
mapugi senglaba sana hakchangdagi puthokhibi taibangmigi lanthum amadi taibangmi singbu sikon nakon biribi yaifa thaujan lan pubiribi lairembini haina ningsingba thoktraba matamdagi ira thoni tawduna lakli waksingi taragani thoini panba numita pangthokpa lairembi asigi iratpa numita yumdong khudingi phunga lairu amadi sanamahida haira manamasing amadi nga angau katuna yumgi akoibada maikatlaga lan amadi nungai yaifa pinabiyu haina lairembi asidani nei numit asi lamdam asigi oina yamna maruiba yum puriba nupa nupi anida yumbalon thaksi kaksi thaugalon satna lonset takpi batanatana sienglaba mafam asida yumgi ahan oibasingna ipai pugi wari kya phunga lairugi manakta phamduna hawalakliba naha oibasingda tunglam satkidamak afaba pauktak kya pinabiriba sienglaba imoinu imagi tungna phamni numit asina lakpada iramdam asigi sathok hokthok marang kaina iramdam asigi miyamna chaba konazanaba puthok sabangamba chinjakta mipan tangdanaba amasum lokhatliba thabaksing khumang yangsinba aikhoi amatu oina punsinminabagi wakhalonda sakot khongthangna puna saruk yaminaba amadi lamdam asigi asengba lan oiriba singlon taret thariba tamthiraba drak sungnabagi pambi sing thaba toklaga anoba uwa thajinduna senglaba lan nasibu kanba ngamba ipai puningba aikhoi khudingwakta yep thaujal lan kobiba ima imoinu na pina biramba oirasanu haina em sunu yep paujal pijari Information and Publicity Secretary All Manipur Student Union Session 2020-27 gi paujanjari ba sartoko Lengang na IDP sing mayumda hanjin hananaba thakiba matam hayang loiri IDP sing na koko miga loina na January taragani thoida Governor Bangaloda thomjinanaba sem sakri PR lengang na IDP sing sahi sigi December 13 phawgi manung masa masa gi miyum hanjin hangani haina pikiba matam hayang loiri sahi loiraklaba phawba rasbon amari state lenga ki maikei digi wapum asigi matangda kari mata phongdoktuna tumina leisinba amadi kayarak hana memorandum piduna IDP sing masagi yumda hanjin hananaba taksilaba su thabuk oina pangthoktabada pendraba IDP sing na English ngani ka kunga taruk ki January taragani thoida kokomi gi kusamnaraga rasbon tamna khongsat ama satuna governor digi asengba pakhom ama khangnaba hotnagadawri heri tha asigi amadigi hauduna IDP sing masa masa gi mayumda hanjin hanbiu haina lamoi khongnangkhong market seta kokomi amadi lanjinari IDP sing na relay sit and protest tharakiba dunga siro singkhri ngasi aroiba numita mafam adura pangtokpa paugi miphamda coordinating committee on Manipur integrity kokomi gi convener khuraizam athaubana January taragani thoida rasbon tamna sangshilagani haibu wapam lakthopaga loinana sangsingadoriba khongjang asi akai aito yaudaba constitutional oiba khongjang amani haiki